Manipur ga tainaba Myanmar gi mafam amada khuthoknabada laikhidraba lona thingkhraba lalhaulob pripak pro gi lanmi ani amadi RPF PLA gi lanmi amagi hakchang Assam Rifles na lawthoklaba matung ngarang numidang imung manungda sinakre asiba hakchang ahum asi mga suba Assam Rifles na border area dagi puthoraklaba matung kunmathoi suba Assam Rifles machi police personnel singaloina na Palel police station fawba puthorakhe adubu hakchang singado Myanmar gi lam sarukta laikhidaba amade matau karamna Puthoraki haibagi chap chaba mari makhong khangba watpadagi Palel police na hakchang sing adu lawbada chayetnaba laikhe chayetnaba laibadagi machi police na oina hakchang ahum adu imung manungda sinaramkhe Palel police station dagi masing yamlaba miyamna asiba hakchang adu puraklaba matung kakching lamkhaida miyamna laikatuna ikai khumnaba utkhe tungda imung manungda hakchang sing adu kakching lamkhaidagi pukhe asiba hakchang ahum adugi manungda Pripak Pro Gilanmi ani ado ngasi Imphal West ki iroi sembada leiba thongak lairembi ki chingda leirol challaga RPF PLA gi lanmi aduna tongan mafamda puduna miyamna ikai khumnaba utlaba matungda atopa mafam amada hayeng leirol changani haide panbayabadi miyoi ahumasi Myanmar gi lam sarukta laikhidaba oibana masa gi mayumda yauraklaroi haiduna ngarang asi pangongna mahut sinduna potloibagi thauramasing pangthokna khrabane adubu Manipur gi lalhaulup singi maikaidagi Myanmar gi KNAB gi mateng KNAB da mateng pangsili haiduna maral siriba Assam Rifles ki maikaidagi asiba hakchang ahum asi puthoraklaga imung manungda sinarakpa asida imung manungi maikaidagi nungaiba amadi angakpasu poknaki